ngasi nungdaram phongkiba toan toan ba chefong singdigi maruiba pausing mayamda share tawjige ahanbada mimanadra singna loan tharakpada kanamatana yetpa athingba piba yaroi loan gi interest su lawroi CM Congress ta makha tana lairadi accident thokpada yaoba tare haiduna ehak chongthokibani chongthokpa nanghaudaba Suganu gi MLA aigi marupti ngasi accident thokpada yauduna laire biren Kaksing Khunong Municipal Council gi building sanaba Chief Minister N Biren ore uyum tamkibaga loinana Kaksing Khunong da pangthokpa nongma gyoiba political conference Chief Minister saru yakre thoram maduga mari lenana Manipur gi Chief Minister N Biren hai miyoibadi honggadabni miyoibana hongdrabri sakhatpa ngamloi Suganu kendra gi oina ahongba leitabagum uri board ama tawri mihut ama leiri haibakhak oina tawri masi mamang da ehakna MP Mikhalga mari lainana wangu da pangthokpa political mifam amada Suganu kendra da BJP gi oina MLA laitaba adu numit adudagi ehakna oijarage haiba wafam thamkrabane wafam asigi matung ina workers sing pullaga thabak kya tawduna lakli awa ana yauna aina ngamba pudamak thabak pangthoktuna lakli Suganu Higher Secondary School gi phamung yangkai leba nupi gi hostel ama lupa crore aniga 0.5 sangna saragani loinana lupa crore mariga 0.80 sangna mafam mapanda minor irrigation pump utlagani masigi sem saba loide thabak singasi matam ama hektada hauba yaraba ngaktani minor irrigation gi makhara ground water gi oinasu lupa lakh humfu gi project amasu paikhanaba sem sare masina sathok hena puthokpa ngamlagani BJP na lusingba lenga asigi oinadi miyambu mataw karamna nungai hangadagi haibisini mikhal gi matamda hidak thakminaba sak saminaba kayadu nungaiba nati miyoi khudimak masak thokna mafi nana saba thakpa watana marek mahau thokna lehanba aduni BJP gi mishandi lairaba singidamak lenga asini scheme kya haudokre ana layeng ngamjadaba singi layeng bada mateng oinaba lenga asina lupa lakh ani fawbagi health card yenthokre mimanadra singidamak tha gi oina lupa lisinga songwa tolop oina piba haukre masigidamak lenga ki lupa crore mapadrop sangi mimanadra singna thabak sujage haiduna loan tharakpa matamda kanamatana yetpa amadi thingba yaroi mimanadra singna Manipur State Cooperative Bank da loan thabiyo mimanadra singidi loan piba matamda loan gi interest laudaba haina lengang scheme ama lauthokre mimanadra singna bank da satpagi khudong saba leitrabasu naknaba miyoi sing aigi inakta thabirao bank gi miyoi sing kauduna loan pihananaba mateng pangjage kananasu mimanadra oina pokningde masidi taibang mapugi nongdamni makhoigi damak lengak leidi haiba utpane aikhoi punna hingminagadabani COVID-19 laisat na miyoibagi marakta nungsiba purakle laisat asina miyoibada para tambire tawhoidaba thabaksing tawganu haibani mahakna makhata na hai Suganu gi miyam wakhal tabiro hongdokpa matam oire amata oina punsinduna thabak tawba matam oire leba asida Modi na Prime Minister oirakpadagi awang nungpokta maru oina Manipur da yenglakliba miyeng aikhoi punna khangminaba sangi migi tawimal khangbu utpa sangi schedule tribes nataba aikhoi project tawnaba khudakta ILP sana halakhibani asigumba party asida aikhoina sawatana karamba party da sawatuino Congress Party da ahak matam sangna yarami Congress na Manipur da khundaminari bising maset khaidoktuna lehananaba politics tarokpa matamaduna engon nuaitaba fawkhi mad adudagi Congress Party da asum leiradi accident thokpa tare haiduna chongthokibani chongthokpa nanghaudaba kendra asigi MLA aigi marupti ngasi accident thokpa bus aduda adum tongduna lehore kumja English nganiga kunga mathoida tawgodoriba mikhalda BJP na masing yamna bot kagani marakta pangthokkodoriba municipal council gi amadi ADC gi mikhaldasu BJP na sauna mai pakani miyamna yari mibu mina ikai khumnagadabani apamba lining satpada ayetpa leite aikhoi yamna sakhotpa amadi malemgi miyamna kinariba phurup amani sahi lising ani ahum gi puari leijaba phurupni hana lairamba singna thibiramdabagi wani adubu aikhoina thijinduna ningsing halakli zukoda helicopter paiduna aikhoigi maphamni haina taklisini Myanmar gi ngamkhai oiriba biyangda
चत्तुना महाराष्ट्र चंद्रकीर्ति की खुबम सेमगतलिसिनी मखा ताना निंगथी तुरेलगा थंगनबा मोरेदसु सही तरेट खुंताकपदा अवासिंग तंथोखिबा महाराष्ट्र निरसिंगागी थांग पाइबा मितम अमा खिलगनी मालेमगी चखोटलबा लेबाकसिंगी ओइना मखोय मखोयगी मपा मपुसिंगी मितम सिंग लंबी लमजाउदा युंगदुना इकाय खुमनबा उदहली अदुबो लमदम असिददी ngasi फावबा निंगसिंगबिरमद्री लेंगा असि लाकपदगी इपा इपुसिंगी खुंगुल लीबा हौरकली मसी एखोयने हेक हेक कावबगुम तौरी मसीना एखोय सोनथरकपनी मसी निंगसिंगदबनी हाइनसु पाउक्सी एसिदा मखा तानासु फोंदोरकली लोइसिलकपो ओइना मसु मखा चथरकपो ओइना तोप मरुइबा पाव अमनितंग मैम हापसरमगे लोइसिलकपो ओइना मसु मखा चथरकपो ओइना पाव खरना टेम्पररी मार्केट की मखा थांगबदा लेबा काइथेल असि स्ट्रीट वेंडर सिंगी काइथेल सारगन हाइना सीएम ना थाजबा पिरकले खोरंबल इमा काइथेल गी मथकता हांगदुना लैरिबसिंग असिदा स्ट्रीट वेंडर फमलो खेत्री तमा रोड साइड वेंडर्स वेलफेयर एसोसिएशन खोरंबल काइथेल इम्फाल गी कुनगुहुमदोइरक सुबा मापोकुमन थौरमगसी जीएम हॉल फांगथोखरे थौरमदुदा नेशनल हॉकर्स फेडरेशन की जनरल सेक्रेटरी शक्तिमान गोस रोड साइड वेंडर्स वेलफेयर एसोसिएशन मणिपुर की प्रेसिडेंट खेत्री तमा मणिपुर काइथेल फंबी अपुन मलुप की सेक्रेटरी एल मेमा माइनॉरिटी मुस्लिम वेंडर्स यूनियन मणिपुर की प्रेसिडेंट जनो बेगम नसिंगबा मियोइसिंग सरुयाखी थौरमदुगा मरी लेनना रोड साइड वेंडर्स वेलफेयर एसोसिएशन की प्रेसिडेंट खेत्री तमान हाई टेम्पररी मार्केट की मखा थंगबदा लेबा काइथेल असि स्ट्रीट वेंडर सिंगी ओइबा काइथेल अमा सारगनी हाइना ngasi CM biren lusingba lenga asina thajaba pirakle masigidamak lenga asibu thakatpa phongdorakli loisilakpo oina to papaw amana english singani ga kunga mathoigi oina G amasum NEET syllabus ahongba amata leiroi G amasum NEET ki syllabus asi english singani ga kunga mathoigi oina ahongba amata leiroi adumainama haukiba sahi ga manadana sahi asida G amasum NEET ki sangyeng singda wahang sing pakhum pinaba answer sing lehalagane Z men 2021 gi syllabus asi haukiba sahi ga chap managani adubo mairoi singda wahang maudra gi physics chemistry amasum mathematics ki wahang kuntra manungda apamba wahang humdra ga manga gi pakhum pina ba khudong saba piragani Z men 2020 da candidate singna piribu wahang humdra ga manga maki pakhum piba mathau takhi NEET UG 2021 की ओइना पैटर्न असिगी मतंगदा हौजिक फावबगी ओइना लौथोरकपा लेत्रि अदुमैनमक लेबाक सिनबा थुंगना सिलेबस ककथरकपा असि येंगलगा NEET UG 2021 की वहंगसि असिदसु G-men गुम्बा आंसरसिंग लेरकपा याना लई हैनसु पाउक्सी एसिना मखातानासु फोंदोरगदि म्यामदुगु ngasiगिदि मतंग असै लुसिनजरगे अदुगो हय अयुंग तामु अयु फोंबसि फोंगसिंगदि मरुइबा पाउक्सिंग खोंगचरकान म्यामदा शेयर तौजरके एंड थैंक यू